Yoo Legalise toubagi matangda Athuba matamda chatna kanglon yaoba cherol imasingda piduna punna wakhal taminnaragani imasing pukning phathabiyu haina Manipur gi Chief Minister N.BIREN na phungdokre wafam asing asi Chief Minister gi darbar hall da pangthokhiba Chingi district manga gi GPS highway petrol gari taranithoi flag off toubagi thoramda phungdokhibane thoram aduda lengaga sida yauriba minister MLA loinana Rajya Sabha gi MP sana jawba lesemba amade police ki makok thongba official kyasu sarugyake Chief Minister na makhathana phongdokhibada newspaper kharada amade TV discussion kharada imasingda mipaiba pokpa yaba wafam phongdorokpa asina imasingda khorangkhok sauna halle yu karamna yongani kanana leiba yagani yaroi yu thaklaga gari thoba yaba yadaba chatna kanglon kaya hojik expert singna tanaraga semle mahak masasu mapa ama oina masasingda fataba mayai kaba nisa pijaba pamde yu pangyonda yonba yaba nate hojik drive chathaba leptri niyam ama ki makhada yolhanba honase haibane imasing pukning phathabiyu haike imasingna tension leiriba paksana yongadra du tawdra du maduma khoi cm puthorani sahi se example ni ko hanagi da sahi kunma thoi lei all India ki wena sanari se sahi kunma thole do khoi gidi an at least sahi kulum doi or kunmanga sai baugi makha taraga di yuthapa yadaba leibla ko da pidaba adagi haiba posi public place da yuthapa yadaba adagi academic institution health leiba institution mayam sigi manu thakpa yadaba hotel asu karamba hotel mi kuntra ko gi lodging and fooding gi leiba restaurant leiba manungda adugumba thake su yumda thakadabane adagi adu thaga gari thobe yaroi haiba many things koi madugi ima singna akhoju parent ne ai nga wangang jeri ba ai parent amane ai gi sa sing de yu matam sadana phataba thak ka honingde adu yu thaningde ni sa sa haningde adu madugi pon ma am khanar kana ko yam kana drop ama tawri masi hayeng sida madu koi ima singdu da koi thar gi yeng halaga moi gi su pamba kari leye kari to bol leye kai to bol leye opinion lorga tawnu khona